Ngasisu mayamgidamakta Manipur Top Channel gi maikaidigi special video mo puraga laksari aduga mayam sigi topic se duki matik mayamna kanagani khanba aduguma topic ama oire aduga mayamda share tawjarage aduga maru eba paung katanga mayam ngasa ina ayuki phone ge bisi phone singniga lokhola kana share taw kibdu yahudaba atop maru eba paung katanga lusilam dai hapsaramgi ahan bagi sin mayam sigi topic si COVID nabada manam amadi mahau phawdaba afaba khudamni study hana mayam khoina COVID-19 positive oiradi manam amasu mahau khangdragadi haidi akhoina yamna haksina luna khalubado du haji study gi matuina madu afaba khudamni haibagi mot nama phungdorei mayam da share tawjarake laibak mayamna COVID-19 virus na narabani manam amadi mahau khangdabaga loinana siningai oi haibagi akiba lainari badu India gi health expert sina satakiba research amana ka uhan mangamle research aduna positive oiraba miyoi amana manam amadi mahau khangdaba tarabadi madu anabagi phibam kari phari haibagi praman phangle haina agency digi phangba paw amana hairi virus asina sanghiba numit taraga marini gi manungda miyoibagi ningsha honbada sijinariba lungs hairiba kayat yauna ningsha honbagi mari singda amadi heart attack sathaduna sihanbagi layong sing malem pumbada khangnare adomenama hairiba phibam lusin khiba amasum ICU da loisin khiba anabasing aduda manam amadi mahau khangdabagi layong sing yaukhide haibagi param research aduna khangmangamki amaromda COVID positive oibadagi manam amadi mahau khangdraba anabasing adu ayamana ka hena yakpa natragana ka hena thumba mahaudi adumak phawbangami amadi isingi mahausu thummi karigumba anabasing aduda manam nungsiba perfume kapsinduna yengbada perfume da yauriba alcohol gi saruksing adu anaba adugi olfactory da manam nungsiba adu yaudrabasu khangmangami loinana hairib anabasing adu sayol ahum marigi manungda manam amadi mahausing adu mahausagum khangba ngamlakani hairi wafam masiga mari leinana Noida gi Yathat Hospital gi test physician interventional pulmonologist amadi critical care specialist Dr. Arun Lakhanpalna agency da phungdokpagi matungina COVID-19 positive oirab anabasingi marakta manam amadi mahau phawdaba haibasi mahausa oiba amadi anaba ayambada thengnaba layongni hospital aduda layengkiba apunba anabagi sara nifuromdi hairiba layong adu thengnari amadi layong adu thengnari anabasing adu thoidokna nungsa thiningai oikide maram asina layong asi lairabadi khudong thiningai oiroi haibagi khudam oina lawba yare haidi mana makhatana hai manam amadi mahau khangdaba layung yauraba anabasing adu khudong thiningai oiroi haiba khangmangam labasu kari karamba maramna anabasingna manam amadi mahau khangdabano haiba dudi haujuk phawba chapchana khangmangamdana leiri COVID-19 virus na miyoibagi manam amadi mahau khangadaba cell singda sokolakpadagi oirama yai haina thajanari toigumuksung manam amadi mahau asi yam nakna mari leinaba maramna manam khangdaba miyoi amana mahau khangdaba haiba adusu mahuksani adumainamak hairiba layung adudi sayol ahumdagi mari phawbagi manungda phabangami hairiba layung adu maru oina sahi nauriba nahasingda thengnai adumoinamak sahi yamlaba miyoi singdasu adumak thengnadaba sunate kariguma miyoi amana manam amadi mahau khangdaba tarabadi masana khangna isolation tawduna atopa miyoi singa sopna samnadaba section tharong lakhotgadabani test tawthokduna darkar oiba hidak langthaksing chanaba honagadabani pung mari khudingi thermometer sijinaduna haksangi aying asa yengadabani pulse oximeter sijinaduna oxygen level yengadabani amadi mari lenaba singi section 2 lawgadabani haina makna makhatana phungdokhi Gurgaon gi headquarter hospital COVID team da yauriba hospital adugi Department of Internet Medicine gi senior director Dr. Sushila Katriagi maikaidigisu COVID-19 positive oiraba anaba anambana manam amadi mahau khangdabagi layong yauba thengnaki adumoinamak hairiba layong yauba yanaba sing ado oxygen singba life support medication amadi hospital thambagi darkar oide maramasina layong asi thengnaba matamda anabadu khudong thiningai oiru haina lawba yare adumoinamak laichat asi laibak asida lairakpa tha tara romna ngairiba anauba makhalgi laisat oiba maramna miyamna section na laiduna laisat asidagi ngakthoknaba hotnaba tangai phadaba lairi haiba wafam singma na makhatana phungdoraki haina agency gi paw duna makhatana hairi haina su
पाउसी असिना मखा ताना फोंदोररि मैम दुकिमति कानाबा टॉपिक मखल अमने खनजे हजिक्ति निंगथम थासु ओइबनिना अयामना सिगी निंगथम थागी ओइबा लायोंगसिंग लोक थुंगबा नसिंगबा मैम तौनरिबने दुना लायोंग खुदिमक्ता अदि मनम फाउदबा हाइबा महाव खंगदबा हाइबसि अदुमक यावबा ngaktani हाइबसिनि मैम अदुगा मैमना थुदौ हिंदौना याम kana खंजन बिरुनु अदुगा तबुतबु मैम हजिक्ति कोविड मतमनिना लायोंग सिदगी यारिबा मखै लापथोकनबा होटनमिनसि अदुगा मखा तरकपोइना मैम आइना ngasai panjakiba jefong ngasagi ayukki paper hapsa hudaba adugumlaba maru oiba topic masang katang मैम मखा samtarakpoina losilakpoina hapsaramge अदुगा मैम सिगी टॉपिक सि यामना ngakningai oiraba amasung yamna sauna wahang ama hangningai oiba yaraba topic amani मैम सुजु सोजन सिगी कंटेंट सि ताबिबा लोरबा मतुंगदा कमेंट बॉक्स दा कमेंट अमतम शेयर थंबिरमो शिजा हॉस्पिटल ना अरानबा रिपोर्ट पिरक padagi Accuse Bail Pikhre खना सैनबगी थौदो अमदा असो अपन नंगिबा मियोय अमगी रिपोर्ट शिजा हॉस्पिटल ना अनि थोना पिरक padagi हाकथेंगना सियनबा मियोय अहुम बेल थादोखरे मरमसिना मरी लेनबसिंगना यंगसिनबियु हाइना विक्टिम गी अपोकपा मपाना ngasi मणिपुर प्रेस क्लब ता पांथोकिबा पाउमीसिंग उनबगी थौरम अमदा फुंदोखरे हाइरिबा खना सैनबगी थौदो अदुदा असो अपन नंगिबनी हाइबा हौबा मरक लौरेंबम लैकाइदगी लाइश्रम एलेक्स सही कुनग मंगागी अपोकपा लाइश्रम गुरकिशोरना पाउमीसिंग उनबा अदुदा मखातना हाइ था सिगी तरा मरीगी नुमिदांग पुंग तरारोम तरकपदा क्वाकैथेलदा मियोय खरा खतना सैनबा थोकपदगी माकी मसानुपा एलेक्स ना खामबसंग लुबदा खतनरमलिबा मियोय खरना एलेक्स की ममित्ता सैना थोंबदगी सोक्तुना नवेंबर 15 की लोनबा हिंगदा शिजा हॉस्पिटल लेकननबा पुकतखी लोइनना नुमित अदुमक्तदा सिटी पुलिस ता एफआईआर संदुना केस लखतखी थौदो अदुदा सियनरिबा मियोयसिंग पुलिस ना फगतखी अदुमैनमक शिजा हॉस्पिटल दगी पिरकपा मेडिकल रिपोर्ट ता एलेक्स की हक्सांग थोइदौना अरुबा लैत्रे खितंग सोकपनी हाइना पिरकपदगी केस अदुगा मरी लैनना थासगी कुनगा मथुदा सतखिबा हियरिंग अमदा सियनरिबा मियोय अहुम अदु कोर्टना बेल पिखिबनी अदुमैनमक सियनरिबा मियोय अहुम बेल थादोखरबा मतुंगदा थांगनबा नुमित नवेंबर 22 शिजा हॉस्पिटल गी रेसिडेंट मेडिकल ऑफिसर डॉक्टर पालिना अमुक पिरकपा रिपोर्ट एलेक्स की ममित ये थांगबा सोकपना ब्लर विजन द लैरे मरमदुना न्यूरोलॉजिस्ट तानानबा नाहौनना रिपोर्ट अमुक पिरखी असिगुंबा शिजा हॉस्पिटल गी ngahak की ओइबा मवोंगदा मानदबा रिपोर्ट पीबना सियनरिबा मियोयसिंग अदु बेल आउट ओइखिबनी लैते लाइरे हाइदुना थवोइदबा थवोंग सथबा असि यानिंगदे मरमदुना थौदो सिगी मतांगना मरी लेनबसिंगना थिगतपिदुना लखतफम तोपा थबक थौरंगसिंग लखतपियु हाइना लाइश्रम गोरकिशोरना पाउमीसिंग उनबगी थौरम अदुदा फोंदोखी हाइनासु पाउसीसिना मखाताना फोंदोरबिमा यावनामक थमोइसुनिंग ओइरबा पाउमने सिगी पाउस कंटेंट सि दुगा मा ngasi goinadi sigi special video oina मैम शेयर तौजबसी तांगसे लुसिनजरगे दुगा होरे नुंगथिन ngasi थोपा थौदो वाथोक मरुइबसिंग खोंगचरगा मैम दमु होरे नुंगथिन दमु पाउ ओइन शेयर तौजरगे अनौबा फंगवा पाउ अमदा गुरुमयु मोलिकुल शर्मा महाकी मचा थोकपम महाना हातखिबदु मोलिकुल दु मा पुलिसना फगतख्रे अदु माकी खुसु खुलाइ दुसु फगतख्रे हाइदि द हौजुता फंगबा पाउ मदा मैम इम्फाल वेस्ट की सीडीओ ओसीपी असौबना लुसिंगबा माकी मखादा जी मोलिकुल शर्मा माकी मचा थोकपम हातखिबगी मरालदा मा फगतख्रे दु मा फगतपसि सौराना ngasi ayuki pung 9 makhai tarakpa da wada फगतखिबनी थंगमैबनगी केएफसी मियादगी फाखिबनी सुहाइदि दु मा फाबा मथंगदा माकी डबल बैरल माकी नुंगमैदुने माकना मी हापला सिजनखिबा दुजु यावना फगतख्रे हाइनसु पाउसिन मखातान फोंदोरलेन थैंक यू